ꯈꯪꯗꯦꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯏꯕ ꯌꯥꯗꯕꯈꯩ ꯆꯤꯌꯔ. ꯑꯩ ꯌꯥꯝ ꯋꯥꯕ ꯃꯤ ꯑꯃꯅꯦꯕ ꯑꯁꯦꯡꯕ. ꯆꯥꯕ ꯉꯝꯖꯗꯕ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯨꯛꯕꯥꯡ ꯌꯦꯡꯕꯗꯤ ꯃꯇꯤꯛ ꯋꯥꯔꯤꯉꯩꯗ ꯃꯤꯅ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯂꯤꯕ ꯀꯅꯥꯝ ꯇꯥꯅꯤꯡꯗꯦꯅ. ꯌꯨꯇ꯭ꯌꯨꯕꯇ ꯏꯟꯀꯝ ꯀꯌꯥꯝ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨꯝꯕ ꯃꯇꯥꯡꯗꯣ. ꯌꯦꯟꯒꯤ ꯃꯇꯣꯛ ꯈꯤꯇꯪ ꯂꯦꯟꯊꯠꯄ ꯋꯥꯅꯤꯗ ꯍꯣꯔꯦꯟ ꯊꯝꯕ ꯌꯥꯅꯕ. ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯛ ꯂꯥꯎꯅ ꯊꯝ ꯌꯥꯔꯦꯅ. ꯌꯦꯟ ꯃꯇꯣꯛ ꯑꯣꯏꯅꯕ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀ ꯂꯦꯟꯕꯤꯕ ꯌꯥꯔꯅꯤ. ꯑꯗꯨ ꯉꯁꯥꯏꯗ ꯌꯦꯟ ꯃꯇꯣꯛꯇꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯖꯕ. ꯃꯃꯤꯠ ꯄꯥꯟꯅꯕ ꯇꯧꯕꯩ ꯋꯥꯅꯤꯗ. ꯑꯗꯨꯒ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯄꯦꯄꯔꯅꯦꯕꯀꯣ ꯃꯌꯥꯝ. ꯕ꯭ꯂꯦꯛ ꯄꯦꯄꯔꯅ ꯋꯥ ꯅꯨꯡꯁꯤꯗ꯭ꯔꯥ? ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ. ꯑꯩꯈꯣꯏ ꯃꯃꯤꯠ ꯄꯥꯟꯖꯔꯦ. ꯃꯆꯤꯟ ꯁꯤꯅ ꯃꯈꯣꯡꯒꯤ ꯂꯦꯟꯕ. ꯃꯈꯣꯡ ꯍꯥꯞꯆꯤꯜꯂꯒꯦ. ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ. ꯑꯩꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ Korean Noodlesꯅꯦꯕꯀꯣ. ꯄꯦꯀꯦꯠꯇ 20-20 ꯄꯤꯕꯅꯦ. ꯌꯥꯝ ꯍꯥꯎꯋꯦ. ꯑꯩꯁꯨ ꯌꯥꯝ ꯍꯥꯎꯋꯦ. ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ. ꯑꯗꯨꯒ ꯇꯨꯞꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯁꯦꯝꯃꯤꯅꯦ. ꯑꯗꯩꯗꯤ ꯀꯩꯅꯣ ꯀꯣꯀꯥ ꯀꯣꯂꯥ ꯑꯃ ꯊꯛꯑꯅꯤ. ꯑꯗꯨꯒ ꯆꯤꯂꯤ ꯁꯣꯁ ꯑꯃꯒ ꯍꯥꯞꯄ ꯆꯥꯔꯅꯤꯕꯀꯣ. ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯔꯝꯗꯥꯏꯁꯤꯗꯤ ꯑꯗꯨꯝ ꯅꯣꯛꯇꯅ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ. ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯦꯡꯕ ꯑꯩꯅ ꯑꯣꯐ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯣꯏꯈ꯭ꯔꯀꯥꯟꯗ ꯑꯩ ꯀꯔꯝꯕ ꯐꯤꯕꯝ ꯂꯩꯔꯝꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯅ ꯎꯕ ꯅꯠꯇꯦ, ꯀꯅꯥꯝꯇꯅ ꯈꯪꯕ ꯅꯠꯇꯦꯕꯀꯣ. ꯁꯤꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯇꯧꯖꯕꯅꯦ. ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯕꯤꯕꯒꯤꯗꯃꯛ ꯑꯗꯨꯁꯨ ꯊꯥꯒꯠꯆꯔꯤ. ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ. ꯆꯥꯕ ꯍꯧꯔꯒꯦ. ꯍꯥꯎꯗꯣꯏꯅꯦ ꯁꯤꯁꯦ. ꯁꯤꯒꯨꯝꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕ. ꯀꯔꯝꯕ ꯍꯥꯟꯅ ꯆꯥꯊꯣꯛꯁꯤꯒꯦ? ꯃꯇꯥꯏꯗ ꯍꯥꯟꯅ ꯆꯥꯁꯤ. ꯍꯥꯎꯔꯦ ꯍꯦꯡꯕ. ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯤ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯋꯥꯔꯤꯉꯩ ꯇꯥꯏꯃꯤꯡꯗꯀꯣ ꯁꯦꯔꯥꯟꯅꯅ ꯈꯟꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯍꯥꯎꯁꯨ ꯍꯥꯎꯋꯦ.
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯦꯆꯔ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ, ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯐꯔꯕ ꯃꯤꯗꯗꯤꯀꯣ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ, ꯑꯗꯨꯒ ꯈꯔ ꯋꯥꯕ ꯃꯤꯗꯗꯤ ꯀꯩꯅꯣꯝ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯁꯨ ꯑꯗꯨꯝ ꯃꯥꯟꯕ, ꯑꯗꯩꯗꯤ ꯑꯗꯨꯝ ꯋꯥꯍꯩ ꯋꯥꯇꯥꯃꯛꯇ ꯑꯣꯏꯔꯁꯨꯀꯣ ꯌꯥꯝ ꯇꯧꯋꯦ꯫ ꯑꯗꯣ ꯃꯌꯥꯝ ꯃꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯂꯣꯏꯅ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦꯅ, ꯑꯗꯩꯗꯤ ꯋꯥ ꯉꯥꯡꯕꯗꯀꯣ ꯁꯥꯎꯅꯤꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯗꯣꯏꯅꯦꯕ꯫ ꯑꯁ ꯈꯪꯗꯦꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ꯫ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅꯅꯦ, ꯋꯥꯔꯤ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯃꯛꯀꯦ, ꯌꯨꯇ꯭ꯌꯨꯕꯇ ꯏꯟꯀꯝ ꯀꯌꯥꯝ ꯂꯥꯛꯀꯦ ꯀꯥꯏꯅꯒ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯔꯛꯑꯦꯕꯀꯣ, ꯑꯗꯨꯁꯨ ꯑꯩ ꯁꯦꯌꯔ ꯇꯧꯅꯤꯡꯉꯦꯕꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ, ꯑꯗꯨꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯃꯛꯑꯒꯦ, ꯀꯃꯥꯏꯅ ꯂꯥꯛꯏ ꯈꯣꯠꯂꯤ꯫ ꯑꯩꯈꯣꯏ ꯀꯟꯇꯦꯟꯁꯦ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯆꯪꯕ ꯀꯟꯇꯦꯟ ꯑꯣꯏꯗꯅꯀꯣ꯫ ꯉꯁꯥꯏ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯤ ꯁꯤꯁꯦ, ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤ, ꯑꯗꯣ ꯋꯥꯈꯜꯁꯦ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯒꯤ ꯃꯈꯣꯡ ꯇꯥꯍꯧꯔꯦ꯫ ꯂꯦꯇ꯭ꯌꯨꯁꯀ ꯅꯨꯗꯜꯁꯀ ꯆꯥꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ, ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯥꯎꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯑꯝꯇ ꯉꯝꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ, ꯑꯗꯣ ꯑꯁꯦꯡꯕ ꯄꯩꯁꯥꯅ ꯄꯥꯏꯔꯛꯇ꯭ꯔꯕ ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯑꯗꯨꯝ ꯑꯣꯏꯔꯛꯑꯅꯤ, ꯑꯗꯨꯏ ꯃꯊꯛꯇ ꯃꯤꯅꯁꯨ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯅꯤ, ꯁꯤ ꯕꯦꯔꯥꯅꯤ ꯃꯌꯥꯝ꯫ ꯂꯥꯏꯐꯁꯦ ꯌꯥꯗ꯭ꯔꯦ, ꯂꯥꯏꯐ ꯌꯥꯗꯕꯈꯩ ꯆꯤꯌꯔꯁ꯫ ꯂꯥꯏꯐꯁꯦ ꯌꯥꯗ꯭ꯔꯁꯨ, ꯂꯥꯏꯐꯁꯦ ꯆꯥꯏꯈ꯭ꯔꯁꯨ ꯀꯣ, ꯃꯅꯤꯡꯗꯤ ꯍꯜꯂꯣꯏꯁꯤꯀꯣ ꯃꯌꯥꯝ, ꯃꯅꯤꯡꯗꯤ ꯍꯜꯂꯣꯏꯁꯦ꯫ ꯃꯇꯝ ꯈꯔ ꯆꯪꯕ ꯌꯥꯏ, ꯑꯃ ꯆꯪꯕ ꯌꯥꯏ, ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯃꯥꯏ ꯂꯩꯔꯒꯗꯤ ꯆꯠꯂꯣꯏꯁꯦꯕ꯫ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯁꯦ ꯄꯤꯁꯇ ꯂꯩꯕ ꯃꯤꯁꯤꯅꯤꯀꯣ, ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ, ꯄꯤꯁꯇ ꯂꯩꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫
ꯃꯨꯠꯁꯦ ꯅꯨꯡꯉꯥꯏꯅ ꯆꯥꯒꯗꯕꯅꯦꯕ ꯃꯨꯠ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗꯀꯣ ꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯇꯩ ꯃꯇꯝꯗ ꯋꯥꯔꯁꯨꯀꯣ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗꯗꯤ ꯑꯁ ꯌꯥꯝ ꯄꯛꯇꯤꯌꯦ ꯑꯩꯁꯦ ꯃꯌꯥꯝ ꯄꯨꯟꯁꯤꯁꯦ ꯀꯌꯥꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯩꯁꯥ ꯄꯥꯏꯕꯅ ꯄꯨꯟꯁꯤ ꯑꯣꯏꯔꯝꯃꯦꯒ ꯍꯥꯏꯒꯗꯕꯅꯦ ꯋꯥꯔꯤ ꯇꯧꯕꯅꯤꯀꯣ ꯁꯤ ꯕꯤꯗꯤ ꯁ꯭ꯋꯥꯏ ꯄꯥꯔꯠ ꯍꯥꯞꯄꯛꯑꯔꯣꯏꯒꯦ ꯑꯩꯅ ꯑꯃꯨꯛ ꯌꯥꯝꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯗꯩꯗꯤ ꯑꯩ ꯌꯥꯝ ꯋꯥꯕ ꯃꯤ ꯑꯃꯅꯦꯕ ꯑꯁꯦꯡꯕ ꯍꯥꯏꯒꯦ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯋꯥꯕ ꯃꯤ ꯑꯃꯅꯤ ꯑꯩ ꯄꯤꯁ ꯅꯣꯡꯃꯗ ꯑꯩ ꯄꯤꯁ ꯁꯨꯡꯂꯩ ꯂꯩꯇꯦꯕꯀꯣ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯤꯁꯨ ꯄꯩꯁꯥꯒ ꯌꯥꯝ ꯂꯩꯔꯒ ꯑꯗꯒꯤ ꯍꯦꯛꯇ ꯄꯪꯆꯥꯗ ꯆꯥꯔꯒ ꯇꯧꯕꯁꯨ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯗꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯋꯥꯕ ꯃꯤ ꯑꯃꯅꯤ ꯑꯩ ꯅꯣꯡꯃꯗ ꯄꯤꯁ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨ ꯅꯣꯏ ꯃꯌꯥꯝꯅ ꯀꯣꯃꯦꯟꯒ ꯑꯗꯨꯝ ꯇꯧꯔꯛꯑꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯥꯏꯖꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯕꯇ ꯉꯥꯏꯔꯤ ꯃꯌꯥꯝ ꯂꯥꯛꯈꯤꯅꯤ ꯂꯣꯏ ꯐꯔꯛꯀꯅꯤ ꯁꯤ ꯈꯛꯇꯪꯅꯤ ꯃꯌꯥꯝ ꯑꯩꯅ ꯈꯜꯂꯤꯁꯦꯀꯣ ꯁꯤ ꯑꯗꯨꯝ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯌꯦꯕꯀꯣ ꯕꯦꯕꯤ ꯅꯪ ꯍꯧꯕꯇ ꯉꯥꯏꯔꯤ ꯅꯪ ꯄꯨꯟꯁꯤꯁꯦ ꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦꯁꯦ ꯑꯩꯅ ꯑꯗꯨꯝ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯖꯕ ꯋꯥꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯥꯝ ꯑꯋꯥꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯕꯀꯣ ꯑꯩꯉꯣꯟꯗ ꯀꯃꯦꯟꯒ ꯄꯤꯔꯛꯄ ꯌꯥꯎꯕꯅꯤ ꯏꯁ ꯅꯣꯡꯃꯒꯤ ꯆꯥꯕ ꯉꯝꯖꯗꯕ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯨꯛꯕꯥꯡ ꯌꯦꯡꯕꯗꯤ ꯃꯇꯤꯛ ꯅꯠꯇꯦ ꯒꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤ ꯁꯣꯏꯗꯅ ꯂꯤꯔꯛꯀꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯕꯁꯦ khitang ꯁꯛꯁꯦꯁ ꯑꯣꯏꯔꯀꯥꯟꯗ khitang ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯕꯅꯦꯕ ꯑꯗꯨꯅ ꯑꯩꯁꯨ khitang ꯏꯁꯥꯒꯤ ꯐꯤꯕꯝꯁꯦ khitang ꯐꯔꯦ ꯈꯜꯂ ꯀꯥꯟꯗ ꯃꯌꯥꯝ ꯂꯤꯖꯒꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯒ ꯄꯩꯁా ꯌꯥꯝ ꯂꯩꯔꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯑꯣꯏꯔꯒ ꯆꯥꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯌꯥꯝ ꯂꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯛꯇꯦꯕꯀꯣ ꯍꯥꯏꯁꯨ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦꯕ ꯑꯗꯩꯗꯤ ꯃꯤꯅꯁꯨ ꯄꯪꯈꯟꯗ ꯈꯟꯕ ꯌꯥꯏꯕꯀꯣ ꯋꯥꯈꯜꯁꯦ ꯐꯖꯅ ꯈꯪꯗꯕꯅꯤꯅ ꯑꯗꯣ ꯑꯩ ꯐꯖꯅꯕꯨꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯈꯜꯂꯦꯕꯀꯣ ꯋꯤꯛ ꯑꯃꯗꯅꯦ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕꯗꯣ ꯋꯤꯛ ꯑꯃꯗ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯈꯔ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯖꯔꯛꯀꯦ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯔꯛꯀꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄꯗꯣ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯉꯛꯄꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯨꯝ ꯇꯞꯅ ꯑꯗꯒꯤ ꯃꯨꯛꯕꯥꯡꯒꯁꯦ ꯅꯣꯏ ꯃꯥꯒ ꯇꯧꯃꯤꯟꯅꯔꯣ ꯀꯥꯏꯅꯒꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩꯗꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯃꯃꯥꯡꯗꯕꯨꯗꯤ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯣꯔ ꯑꯩꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯋꯥꯔꯤ ꯁꯥꯗꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦꯕꯀோ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯛꯀே ꯑꯇꯩ ꯃꯇꯝꯗꯅ ꯃꯌꯥम ꯆꯥꯁꯤꯜꯂꯛꯀꯦꯕ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯗꯕꯤ ꯆꯥꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡꯁꯦ ꯑꯅꯝꯕꯅ ꯃꯨꯛꯕꯥꯡ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯒꯤ ꯀꯟꯁꯦꯞꯇ ꯑꯗꯩꯗꯤ ꯃꯤꯅ ꯈꯔ ꯄꯥꯝꯅꯕꯁꯨ ꯑꯗꯨꯝ ꯆꯣꯞ ꯆꯥꯁꯤꯟꯈꯤꯕꯗꯣ ꯋꯥ ꯀꯩꯁꯨ ꯉꯥꯡꯗꯕꯤꯗ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯅꯕ ꯌꯦꯡꯕꯅꯤꯅꯀꯣ ꯋꯥꯔꯤꯁꯦ ꯁꯨꯝ ꯇꯥꯅꯤꯡꯉꯣꯏꯗ꯭ꯔꯅ ꯇꯧꯕꯅꯦꯕꯀோ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯁꯦ ꯑꯃꯨꯛꯀ ꯈꯔ ꯁꯛꯁꯦꯁꯀꯨꯝꯕ ꯑꯣꯏꯔꯒ ꯑꯗꯨꯝꯕꯅ ꯍꯦꯟꯅ ꯇꯥꯅꯤꯡꯉꯤꯅ ꯋꯥꯔꯤꯉꯩꯗ ꯃꯤꯅ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯂꯤꯕ ꯀꯅꯥꯝ ꯇꯥꯅꯤꯡꯗꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤꯕꯨ ꯃꯤ ꯀꯅꯥ ꯇꯥꯅꯤꯡꯗꯣꯏꯅꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯅꯝꯕꯅ ꯍꯔꯥꯎꯕꯩ ꯅꯨꯡꯉꯥꯏꯕꯩ ꯉꯥꯛꯇ ꯇꯧꯋꯦꯕꯀꯣ ꯃꯤꯁꯤꯡꯁꯦ ꯑꯅꯝꯕꯅ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯗꯅꯀꯣ ꯑꯗꯣ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯑꯗꯨꯏ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯃꯨꯛꯀ ꯈꯪꯗꯦ ꯀꯌꯥ ꯅꯝꯁꯨ ꯅꯝꯅꯗꯦ ꯇꯧꯁꯨ ꯇꯧꯅꯗꯦ ꯎꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯅꯝꯕꯅ ꯃꯤꯅꯠꯀꯨꯝꯕ ꯈꯔ ꯁꯥꯡꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯆꯥꯔꯒꯦ ꯄꯨꯛꯁꯤꯁꯨ ꯌꯥꯝ ꯊꯟꯀꯠꯂꯕꯅꯤ
Masaydi aina hamai haptharakpada as ai ok tau mande ka khanjai phone ko wakandagadi kem chadriba ngasi gi chak chadriba ko nungdangne aina mukbang toise ado charage duga man mayam ai gi chawi matang khaijaram gi ko hairingai ya ai minane ok thong mayam chare e pork yam chare hai bugo ado ai atopsu mayam ma chabane bugo mayam aduga aigi anamana viewers khaise aigi video dum changaga yengbiyo bugo view yambe harodi pork ne dum yame bugo adaidi ain haibadu mayam aigi video phadan chamakke bugo aina wari sabai ne haibadu aigi YouTube te income kyam lake khotke dum madang do daloy yawe ba do mayamna support tawbidragadi kasu monetize ka tara paisa ga lakpase kasu phangode aini mayam khale mayam noin thajaroi bugo YouTube ki paisa phangakpadagi tha khudni giveaway tawge ka khalle ba ado aigi ni khongbra aina YouTube te paisa kyam lake haibdo adu ai video do samage bugo duduga aduda loi hairage chaba hawrake loisalage Mun Chinese kumbadi I want on the air no see na story makongam de out Mayam chame moi dia I do yard Makhoi mukbang tawrsu chara ka dum henba yaiko chara henbagi nungai tabdi nate chara du chak tudi chadab sungam meba ko duga warise leitaba ya wabadu neba adum tang hayam geba ado hi cha thok tawrba neba Yan matrok ado video loisilage mathang video thengnarase aduga aigona dum support tawbiba comment tawbiba video yengbiba khodingma thakachari aduga akhoi loina awa macha ngak tane dana strong punoi minase share ga video loisilage